THOUBAL District WANGBAL CANNEL MAPALDA LEIBA Sorojini oil pump da YAWOLLOI SINGNA PUBA THANGBA NGAMLOIDABA SELGI demand AMADI bom LANSANGANI NONGMEI KAPSANGANI HAINA AKI-AKHANG PIBA TOUBIGANU AMASUNG oil pump THINGJANGANI HAIRIBA du HANDOKPIYU HAINA KHANGABOK AMADI Akoibagi Ema-Ebelsingna Ngasi Sorojini oil pump da Wakat Khongjang Changsinkhre Wakat Khongjang aduda petrol pump sing thong lolu haiba yaningde donation lakpada angam mamateng pangzage fixed amount thambiganu lamdam asigidamak Kathoklaba ichil inaw pumnamakpu ikay khumnazay petrol pump da bom langsinba aki tusung pokhanba tawbiganu leibak miyamgi seba amasung senmilon kaya piriba mafam asibu kan khatnaba honabiu pump da bom langsinbiganu pumbu support tawbiu amasung pump thingzinbiganu haina iba banner amadi placard sing sizinaki Wakat Khongjang aduda sarugya kibi KHANGABOK Ema-Ebelsingna phongdorakpada KHANGABOK ta leiriba miyamgi damak achoba thodang loduna jahi kaya awa ana Puduna laklaba miyam na su khangnariba Sorojini oil pump asida YAWOLLOI kharagi luchingba kharana makoigi apamba demand pidragadi pump hangba yaroi thingzingani bom langsinbigani nongmei kapsingani haibana chingba miyamda AKI-AKHANG PIBA asi tobiganu haina appeal tawrakli thokjom zadumani asi KHANGABOK ta yamna wana tam anirak mikhal maithi hauduna mayum makai leifam chafam leitadana chaba thakpa mafam marang khangdana sukimati awaba fibam amada leiriba miyoi asida puba thangba ngamloidaba selgi demand tawiganu miyangi mateng su pangdaba yade mangna angamba mateng su pangjasanu aduga mi amana piba ngamloidaba demand su tawiganu jadumani asi makha tanasu miyamgi damak yai fathaurang kaya paikhatnaba amadi mikhal thengnanaba sem saduna miyam nasu support tawduna leiriba misak amani haiba wafam thamki ꯑꯩꯈꯣꯏꯒꯤ ꯈꯥꯡꯉꯕꯣꯛ ꯈꯨꯡꯒꯪ ꯑꯁꯤꯗ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯑꯋꯥ ꯑꯅꯥ ꯀꯌꯥꯗ ꯆꯍꯤ ꯀꯌꯥ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯄꯨꯗꯨꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯂꯥꯛꯄ ꯑꯁꯤꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅꯁꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛ ꯈꯪꯅꯔꯕ ꯑꯩꯈꯣꯏ ꯑꯣꯏꯜ ꯄꯝ ꯁꯣꯔꯣꯖꯤꯅꯤ ꯍꯥꯏꯔꯤꯕ ꯑꯣꯏꯜ ꯄꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤ ꯏꯆꯤꯜ ꯏꯅꯥꯎ ꯈꯔꯅ ꯂꯨꯆꯤꯡꯕ ꯈꯔꯅ ꯑꯩꯈꯣꯏꯒꯤ ꯄꯝ ꯑꯁꯤ ꯃꯈꯣꯏꯅ ꯑꯄꯥꯝꯕ ꯗꯤꯃꯥꯟ ꯄꯤꯗ꯭ꯔꯒꯗꯤ ꯄꯝ ꯍꯥꯡꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯣꯝ ꯂꯪꯁꯟꯒꯅꯤ ꯅꯣꯡꯃꯩ ꯀꯥꯞꯁꯟꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯑꯁꯤꯒꯨꯝꯕ ꯑꯀꯤ ꯑꯈꯪ ꯄ꯭ꯔꯖꯥꯗ ꯄꯤꯕꯤꯕ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯌꯥꯋꯣꯜꯂꯣꯏꯁꯤꯡ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯇ ꯄꯥꯔꯇꯤ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯕꯁꯤꯗꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯑꯩ ꯊꯝꯖꯒꯦ ꯃꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯀꯥ ꯖꯗꯨꯝꯅꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯀꯀꯥ ꯑꯁꯤꯗꯤ ꯌꯥꯝꯅ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗ ꯌꯥꯝꯅ ꯋꯥꯅ ꯆꯍꯤ ꯇꯥꯝ ꯑꯅꯤꯔꯛ ꯚꯣꯠ ꯇꯨꯗꯨꯅ ꯃꯁꯥꯒꯤ ꯃꯌꯨꯝ ꯏꯪꯈꯣꯜ ꯐꯥꯎꯕꯗ ꯂꯩꯐꯝ ꯂꯩꯇꯗꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯅ ꯃꯥꯌꯣꯛꯅꯔꯤꯕ ꯑꯋꯥꯅ ꯍꯧꯖꯤꯛꯀꯤ ꯃꯁꯥꯒꯤ ꯆꯥꯕ ꯊꯛꯄ ꯐꯥꯎꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯑꯋꯥꯕ ꯐꯤꯕꯝ ꯑꯃꯗ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯒꯨꯝꯕ ꯀꯀꯥ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯈꯔꯅ ꯄꯨꯕ ꯊꯥꯡꯕ ꯉꯝꯃꯣꯏꯗꯕ ꯗꯤꯃꯥꯟꯁꯨ ꯇꯧꯕꯤꯒꯅꯨ ꯃꯌꯥꯝꯒꯤ ꯃꯇꯦꯡꯁꯨ ꯄꯥꯡꯗꯕ ꯌꯥꯗꯦ ꯃꯥꯅ ꯑꯉꯝꯕꯁꯨ ꯄꯥꯡꯖꯁꯅꯨ ꯑꯗꯨꯒ ꯑꯍꯦꯟꯕ ꯗꯤꯃꯥꯟ ꯃꯤ ꯑꯃꯅ ꯄꯤꯕ ꯉꯝꯃꯣꯏꯗꯕ ꯑꯍꯦꯟꯕ ꯗꯤꯃꯥꯟꯁꯨ ꯇꯧꯕꯤꯒꯅꯨ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯑꯩꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯩ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯄꯤꯌꯨ ꯍꯥꯏꯔꯤꯕ ꯗꯤꯃꯥꯟꯗꯨ ꯄꯤꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯄꯝ ꯑꯁꯤ ꯍꯥꯡꯕ ꯌꯥꯔꯣꯏ ꯑꯃꯗꯤ ꯕꯣꯝ ꯂꯪꯁꯟꯒꯅꯤ ꯅꯣꯡꯃꯩ ꯀꯥꯞꯁꯟꯒꯅꯤ ꯍꯥꯏꯕꯒꯤ ꯄ꯭ꯔꯖꯥꯗ ꯀꯤꯍꯟ ꯈꯪꯍꯟꯕ ꯇꯧꯕꯁꯦ ꯇꯧꯕꯤꯒꯅꯨ ꯃꯔꯝꯗꯤ ꯃꯍꯥꯛꯁꯨ ꯃꯈꯥ ꯇꯥꯅ ꯇꯨꯡꯗꯁꯨ ꯚꯣꯠ ꯂꯦꯞꯀꯅꯤ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯄ꯭ꯂꯥꯟ ꯀꯌꯥꯒ ꯂꯣꯏꯅꯅ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯅ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯇ ꯈꯥꯡꯉꯕꯣꯛ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯑꯩ ꯃꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯑꯩꯈꯣꯏꯅ ꯈꯨꯜ ꯂꯣꯟꯅꯗꯨꯅ ꯏꯈꯨꯠ ꯀꯣꯛꯅꯖꯗꯨꯅ ꯍꯥꯏꯖꯔꯤ ꯍꯥꯏꯔꯤꯕ ꯁꯤꯒꯨꯝꯂꯕ ꯃꯤꯅ ꯄꯨꯕ ꯊꯥꯡꯕ ꯉꯝꯃꯣꯏꯗꯕ ꯗꯤꯃꯥꯟ ꯇꯧꯕꯁꯤꯗꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯇ ꯏꯀꯣꯛꯅꯅ ꯍꯥꯏꯖꯔꯤ